ngasi phongkiba tongan Manipuri sifongsinga masum thokiba thawdo wathoksingi maroibe I pausing khonga saraga Manipur top channel gi maikeidigi myamda thamjigi ahanbada Assam da nupimacha ani rape taroga hatkibada senaba ahum sibigi dandi pikre haukiba saida piklibi nupimacha ani bu rape taroga tamthina hatokiba thawdoka mari lainana ngasi Assam gi fast track kona miwe ahum sibigi dandi pikre Proxueki makhara miwe ahum adu ngasi Kotraja First Track Court की Special Judge Sisaturvedi na sibi की दंदी पीरे हाने लाथोखिबने हौखिब सहीगी जुन तरागा मरीदा पिकलिबा नुपिमाचा अनि अदु रेप तौरबा मतुंग तमथिना हातोलगा होंदोलमखिबा दुगा मरी लैनना कोत्राजर पुलिस ना मारा लेबा मियो फगतखिबने लोइनना आसाम की चीफ मिनिस्टर हिमंत बिस्वा शर्मा थौदोसिगी मतंग स्पेशल इन्वेस्टिगेशन टीम सेमदुना थिजननबा खनखिबने थौदोसिगी मतंग SIT na sadakhiba investigation gi matungina Kotrajar district ki leiba Radha community ki sahi taraga mari amasum sahi taraga tar ngairiba nupimacha ani tamthina rape taraba matungna hatulaga district adugi manungsana leiba ada QT village ki umangda U-pambi da Thouri Yansilamle thamlamkhibani thawdoktuga mari leinana Kotrajar police na miyai tare fagathi farba miyai singa do amamam to ena wang pang sadakhi loinana investigation aduda nupimacha ani adu rape taraga hatokhibani haina confirm tokhi thawdo aduda Forizul Rahman sei kungani thoi Nasikul Ali SK sei taraga mapan amasum Muzamel SK sei kun sapsana mara leire haiba confirm tawbugo loinana makhoi ohumgi mathakta Kotrajar police na case file torakhi thawdoktuga mari leinana Kotrajar fast track court ta hearing satharaba matungda ngasi court asigi si Saturvedi na pokso eki makada makoi ohumadu sibigi dandi pire haina lauthokibani so hairi makasa tharakpoina to papaw mon April taraga taruk phawgi manungde action lakhotragadi high court ta petition tharagani investor sing state asida tongan mawongda Poses kimsa lairamugum kaksing nasu PGD Enterprises na investor listing ahum rom dagi lupa crore marfurom khongwalaga enterprises asigi mapu KS manglem amadi maki loinabi sitabali na mapum khangdana mangkiba sigi mathakta investors sina kaksing police ta Mars kunga tare amadi Mars taraga turuktasu makogi mathakta the banning of unregulated depositors scheme act 2019 gi makhada competent authority oiriba commissioner power Manipur secretariat su complaint thakre Maramasina Saliba Sigi Taragatar Poggi Manunda, Kaksing Police Amadi, Mari Lenaba Department Singna, Makoi Matakta, Karigumbe Action Matalakotaba, Taragadi, Manipur High Court Satuna, petition fine Tauragani Haina, the victims of PGD Enterprises Kimakedi Manipur Press Kapta Pangtokiba, Paugimipam Amada Fondokre, Paugimipam Madurus Yakiba petitioner Morante, Madhu Sandran Hakibida, Enterprises Asigi Mapu, KS Manglem Zawu Kaksing Police Amadi Mari Lenaba Department Singna Atubu Matamda Putoktuna action Lokadabani. Makasa Tarakpoina Topapaw Mana Vigilance Department Engineer Amagi crore 4.76 ki assessing Fazinkre. Urishagi Vigilance Department Irainamita State Water Resource Department Engineer Ama Fakre. Red Amada Engineer Adugi Lupa crore Mari Henba assessing Fazilaba Matunda Makusu Vigilance ki School Sing Fakibani. Vigilance ki Superintendent of Police Bhubaneswar Division A. James na Fondorokibada Gazam District ki Vasanagar Leiba Minor Irrigation Department ki Assistant Engineer Kartikeswar Raul ki Property Sing da Aikoina Red Chathari Ahanba Numita Bhubaneswar da Leiba Story ani ki Yum Ama Amasum Flag ani Lupa Lak Kuntrakatareka Point Kungo Hundoigi Bank Amasum Insurance Depositing Bhubaneswar Leiba Plot Aniamadi Gazam the Leiba Plot Manga Yauna Puna crore Lupa crore 2.76 ki assessing Tena ki Hen Supalakli Atopa Pamanamo Recruitment Giwatok CBI Butizin Hanaba High Court Napikibu Order Silence Tokre West Bengal School Service Commission WBSAC na Class 9 amasung 10 gi ojasing lawada aran okhui kaya tawki habigi matangda CBI Butizin Hanaba Justice Avijit Gonopathy ki single bench na pikibu order irai nimita Mamta Banerjee government na silence tawkre haidi
ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯔꯁꯤꯌꯥꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯤꯆꯝ 50 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯣꯡꯄꯣꯛ ꯗꯣꯅꯦꯠꯁ ꯂꯝꯗꯝꯒꯤ ꯀ꯭ꯔꯥꯃꯥꯇꯣꯛ ꯁꯤꯇꯤꯗ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯆꯦꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯅꯈꯤꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯔꯁꯤꯌꯥꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯛꯄꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯆꯝ 50 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 100ꯒꯤ ꯃꯊꯛꯇ ꯁꯣꯛꯈ꯭रे ꯍꯥꯏꯔꯤ ꯑꯇꯝꯅꯅ ꯃꯤꯆꯝ ꯍꯥꯠꯅꯕ ꯃꯑꯣꯡꯗ ꯆꯠꯊꯈꯤꯕ ꯔꯁꯤꯌꯥꯒꯤ ꯑꯦꯇꯦꯛ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯅꯪꯈꯤꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯐꯣꯇꯣ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯕ ꯔꯁꯤꯌꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯗ꯭ꯔꯤ ꯂꯥꯟꯕꯨꯡꯅ ꯃꯥꯌꯣꯛꯅꯕꯒꯤ ꯃꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯊꯧꯅꯥ ꯂꯩꯇ꯭ꯔꯕꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯐꯠꯇꯕ ꯃꯑꯣꯡꯗ ꯃꯤꯆꯝꯁꯤꯡ ꯃꯥꯡ ꯇꯥꯛꯍꯜꯂꯤ ꯃꯁꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕ ꯐꯠꯇꯕꯅꯤ ꯆꯩꯔꯥꯛ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯂꯦꯞꯂꯣꯏ ꯍꯥꯏꯅꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯅ ꯍꯥꯏꯈꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯁꯤꯌꯥ ꯇꯥꯟꯊꯣꯛꯄꯗ ꯕꯥꯏꯗꯦꯟꯅ ꯊꯥꯒꯠꯈ꯭ꯔꯦ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯇꯧꯕꯒꯤꯗꯃꯛ ꯔꯁꯤꯌꯥꯕꯨ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜꯗꯒꯤ ꯁꯁꯄꯦꯟ ꯇꯧꯅꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯐꯤꯔꯦꯞ ꯂꯧꯕꯒ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯇꯤꯟ ꯔꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯔꯁꯤꯌꯥ ꯑꯁꯤ ꯀꯝꯗꯧꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯣꯈꯥꯏꯅ ꯇꯥꯔꯤ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯎꯠꯊꯣꯛꯄ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯕꯥꯏꯗꯦꯟꯅ ꯐꯣꯡꯗꯣꯛꯈꯤ UN ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯦꯝꯕꯔ ꯂꯩꯕꯥꯛ ꯑꯌꯥꯝꯕꯅ ꯔꯁꯤꯌꯥꯕꯨ ꯁꯁꯄꯦꯟ ꯇꯧꯅꯕꯒꯤꯗꯃꯛ ꯚꯣꯠ ꯄꯤꯅꯕ USꯅ ꯑꯦꯂꯥꯏ ꯑꯃꯗꯤ ꯄꯥꯔꯠꯅꯔꯁꯤꯡꯒ ꯅꯛꯁꯤꯟꯅꯅ ꯊꯕꯛ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯔꯁꯤꯌꯥꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯁꯨꯡ ꯑꯇꯝꯅꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯊꯨꯒꯥꯏꯔꯤ ꯍꯥꯏꯅꯁꯨ ꯕꯥꯏꯗꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯟ ꯂꯥꯟꯃꯤꯁꯤꯡ ꯌꯥꯝꯅ ꯃꯥꯏꯊꯤꯔꯦ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯔꯁꯤꯌꯟ ꯐꯣꯔꯁꯦꯁꯀꯤ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯑꯁꯤ ꯑꯅꯥ ꯅꯪꯂꯦ ꯑꯗꯨꯕꯨ ꯀꯤꯞ ꯂꯝꯗꯝꯗ ꯔꯁꯤꯌꯟ ꯐꯣꯔꯁꯦꯁꯅ ꯋꯥꯔ ꯀ꯭ꯔꯥꯏꯝꯁꯤꯡ ꯇꯧꯈꯤ ꯍꯥꯏꯕꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯔꯁꯤꯌꯟ ꯁꯔꯀꯥꯔꯒꯤ ꯁ꯭ꯄꯣꯛꯃꯦꯟ ꯗꯤꯃꯤꯇ꯭ꯔꯤ ꯄꯦꯁꯀꯣꯚꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥꯃꯔꯨꯝ ꯁꯤꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯋꯥꯕꯒꯤ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯄꯦꯁꯀꯣꯚꯅ ꯁ꯭ꯀꯥꯏ ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯔꯁꯤꯌꯟ ꯂꯥꯟꯃꯤ ꯀꯌꯥ ꯌꯥꯝꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯁꯤꯡꯗꯤ ꯄꯟꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯅ ꯑꯣꯄꯔꯦꯁꯟ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯔꯁꯤꯌꯥꯅ ꯑꯣꯄꯔꯦꯁꯟ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯁꯤꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯃꯁꯥꯒꯤ ꯄꯥꯟꯗꯝ ꯐꯪꯕ ꯉꯝꯂꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯔꯁꯤꯌꯟ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯏ ꯍꯥꯏꯅ ꯄꯦꯁꯀꯣꯚꯅ ꯍꯥꯏꯈꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯤꯇꯤꯁꯤꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯐꯣꯇꯣ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯣꯛꯂꯛꯄꯒꯤ ꯃꯇꯥꯡꯗ ꯄꯦꯁꯀꯣꯚꯅ ꯃꯗꯨ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯇꯧꯕ ꯅꯝꯊꯥꯛꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤ ꯅꯝꯊꯥꯛ ꯑꯃꯁꯨꯡ ꯑꯣꯏꯗꯕ ꯋꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇꯅꯤ ꯍꯥꯏꯅ ꯄꯦꯁꯀꯣꯚꯅ ꯍꯥꯏꯈꯤ ꯕꯨꯆꯥ ꯁꯤꯇꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥꯒꯤ ꯐꯣꯇꯣꯁꯤꯡ ꯊꯥꯗꯣꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯄꯨꯊꯣꯔꯛꯄꯅꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯍꯥꯏꯅꯁꯨ ꯃꯥꯅ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯁꯤꯌꯟ ꯐꯣꯔꯁꯦꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯈꯣꯝꯒꯠꯂꯤ ꯔꯁꯤꯌꯟ ꯐꯣꯔꯁꯦꯁꯅ ꯂꯪꯒꯣꯏ ꯆꯠꯂꯒ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯃꯥꯔꯤꯎꯄꯣꯜ ꯁꯤꯇꯤꯗ ꯔꯁꯤꯌꯟ ꯐꯣꯔꯁꯦꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯈꯣꯝꯒꯠꯇꯨꯅ ꯑꯔꯥꯟꯕ ꯋꯥ ꯄꯥꯎ ꯁꯟꯗꯣꯔꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯀ꯭ꯂꯦꯝ ꯇꯧꯈ꯭ꯔꯦ ꯕꯨꯆꯥ ꯁꯤꯇꯤꯗ ꯋꯥꯈꯜ ꯇꯥꯕ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯧ ꯃꯥꯟꯕ ꯑꯃ ꯎꯠꯅꯕꯒꯤꯗꯃꯛ ꯔꯁꯤꯌꯟ ꯄ꯭ꯔꯣꯄꯦꯒꯦꯟꯗꯤꯁꯁꯤꯡꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯄꯥꯎ ꯀꯌꯥ ꯃꯊꯪ ꯂꯥꯛꯂꯤ ꯃꯥꯔꯤꯎꯄꯣꯜꯗ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯔꯁꯤꯌꯟ ꯃꯤꯂꯤꯇꯔꯤꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯤꯇꯤ ꯑꯁꯤ ꯉꯥꯛꯊꯣꯛꯂꯤꯕ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁꯤꯡꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯎꯠꯀꯗꯧꯔꯤ ꯂꯥꯟꯗꯥꯔꯛꯂꯤꯕ ꯐꯣꯔꯁꯦꯁ ꯂꯝꯖꯥꯎꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯈꯣꯝꯒꯠꯇꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯑꯇꯩ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤ ꯍꯥꯏꯅꯁꯨ ꯖꯦꯂꯦꯟꯁꯀꯤꯅ ꯃꯍꯥꯛꯀꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯊꯥꯗꯣꯛꯄ ꯚꯤꯗꯤꯑꯣ ꯄꯥꯎꯖꯦꯜ ꯐꯣꯡꯗꯣꯛꯈꯤ ꯔꯁꯤꯌꯟ ꯐꯣꯔꯁꯦꯁꯅ ꯂꯦꯞꯇꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯥꯔꯤꯎꯄꯣꯜ ꯁꯤꯇꯤ ꯑꯁꯤꯗ ꯃꯤ 1,30,000 ꯃꯊꯛꯇ ꯊꯣꯛꯂꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯁꯤꯇꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤ 5,000 ꯔꯣꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟ ꯇꯧꯕ ꯑꯁꯤꯗ ꯃꯥꯔꯤꯎꯄꯣꯜ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ ꯁꯤꯇꯤ ꯑꯁꯤ ꯇꯨꯗꯨꯅ ꯔꯁꯤꯌꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕ ꯇꯥꯔꯕꯗꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯤꯊꯥꯡꯐꯝ ꯑꯃ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯉꯝꯒꯗꯧꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯀ꯭ꯔꯤꯃꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯅ ꯁꯄꯣꯔꯠ ꯇꯧꯕ ꯔꯦꯕꯦꯜꯁꯤꯡꯒꯤ ꯑꯀꯟꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯂꯨꯍꯥꯟꯁ꯭ꯀ ꯑꯃꯗꯤ ꯗꯣꯅꯦꯠꯁꯀ ꯁꯝꯅꯅꯕ ꯀꯪꯐꯥꯜꯒꯤ ꯂꯝꯕꯤꯁꯨ ꯍꯥꯡꯗꯣꯛꯄ ꯌꯥꯒꯗꯧꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ